ꯑꯁꯤ ꯇꯧꯗꯣꯏꯁꯦ ꯐ꯭ꯔꯥꯏꯗ ꯆꯤꯛꯀꯟꯅꯤꯀꯣ ꯑꯗꯣ ꯐ꯭ꯔꯥꯏꯗ ꯆꯤꯛꯀꯟꯁꯦ ꯃꯌꯥꯝꯅ ꯌꯨꯝꯗꯁꯨ ꯃꯌꯥꯝ ꯇꯧꯅꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯅ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ 7 ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯗ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯆꯤꯛꯀꯟ ꯃꯄꯨꯝ ꯑꯃ ꯂꯧꯔꯣ ꯃꯀꯨ ꯌꯥꯎꯅꯅꯤꯀꯣ ꯃꯁꯨꯡ 9 ꯊꯣꯛꯀꯣ ꯍꯧꯖꯤꯛ ꯀꯛꯏ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯕꯇꯔ ꯃꯤꯜꯛꯇꯣ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯅꯤ ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯍꯣꯠ ꯁꯣꯁꯇꯣ ꯍꯥꯞꯆꯤꯜꯂꯒ ꯄꯨꯡ 3 ꯑꯃꯨꯛ ꯐꯖꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯇꯥ ꯂꯨꯞꯄꯥꯏꯗꯣ ꯍꯥꯞꯄꯤꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯣ ꯋꯥꯏꯠ ꯄꯦꯄꯔ ꯀꯩꯀꯩꯁꯤꯡꯁꯦ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯄꯨꯡ 3 ꯂꯨꯞꯄ ꯊꯝꯃ ꯃꯇꯨꯡꯗ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯊꯝꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯖꯥꯂꯤꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯣ ꯄ꯭ꯂꯦꯠꯀꯨꯝꯕꯗ ꯊꯝꯕꯁꯦ ꯅꯞꯁꯜꯂꯦꯕꯀꯣ ꯃꯈꯥꯗ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯤꯗꯣ ꯊꯣꯛꯂꯛꯑꯒ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯗꯣ ꯑꯗꯨ ꯐꯖꯅ ꯂꯧꯊꯣꯛꯑꯅꯤ ꯃꯤꯅꯤꯠ 2-3 ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯨꯞꯇꯣꯏꯅꯤ ꯌꯦꯔꯨꯝ 5 ꯑꯃꯨꯛ ꯂꯧꯔꯅꯤ ꯉꯁꯥꯏ ꯍꯥꯞꯄꯤꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯣ ꯍꯥꯏꯗꯤ ꯌꯦꯔꯨꯝꯁꯦ ꯂꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯄꯣꯠ ꯃꯆꯩ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕꯁꯤꯡꯗꯣ ꯃꯄꯣꯠ ꯃꯆꯩ ꯍꯥꯞꯈꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏꯖꯔꯒꯦꯀꯣ ꯇꯣ ꯒꯥꯔꯂꯤꯛ ꯄꯥꯎꯗꯔ ꯑꯣꯅꯤꯌꯟ ꯄꯥꯎꯗꯔ ꯉꯁꯥꯏ ꯍꯥꯞꯈꯤꯕꯁꯤꯡꯗꯨꯅꯤ ꯑꯗꯨꯝ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯆꯨ ꯑꯗꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯊꯨꯝꯗꯨꯁꯨ ꯐꯖꯅ ꯍꯥꯞꯄꯒ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯣꯠꯈꯥꯏꯔꯒ ꯂꯨꯞꯄꯦꯗꯅ ꯑꯗꯨ ꯉꯁꯥꯏ ꯍꯥꯞꯄꯒꯤ ꯂꯦꯝꯍꯧꯕꯗꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯨꯕ ꯀꯧꯇꯥꯁꯤꯗ ꯍꯥꯞꯄ ꯎꯡꯉꯤꯁꯤꯅ ꯈꯨꯠꯅ ꯑꯣꯠꯄꯕꯨꯗꯤ ꯈꯨꯠꯅ ꯀꯧꯇꯥꯁꯤꯗ ꯍꯥꯞꯄꯒ ꯎꯡꯉ ꯇꯥꯔꯗꯤ ꯃꯅꯨꯡꯗ ꯂꯣꯏ ꯐꯥꯎ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯖꯥꯂꯤꯒꯤ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯁꯦ ꯁꯤꯒꯨꯝꯕ ꯊꯝꯕꯤꯔꯕ ꯑꯗꯨꯒ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯒ ꯇꯥꯎꯗꯣꯏꯅꯤ ꯇꯥꯎꯕꯁꯦ ꯑꯩꯈꯣꯏ ꯊꯥꯎ ꯌꯥꯝ ꯀꯟꯅ ꯁꯥꯍꯟꯕ ꯌꯥꯗꯦ ꯌꯥꯝ ꯀꯟꯅ ꯏꯪꯍꯟꯕ ꯌꯥꯗꯦ ꯇꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯡꯒ ꯇꯥꯕ ꯂꯩꯗꯅ ꯄꯤꯔꯤꯛ 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 ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯈꯣꯟꯗꯣ ꯊꯣꯛꯅ ꯑꯗꯨꯝ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯐꯖꯅ ꯇꯧꯕꯤꯔꯣ ꯑꯗꯨ ꯇꯥꯎꯕꯒ ꯈꯥꯕꯩꯅꯗꯤ ꯑꯣꯠꯄꯤꯒꯅꯨ ꯃꯥꯒꯤ ꯁꯦꯞꯇꯣ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯁꯦꯞꯇꯣ ꯅꯞꯁꯤꯟꯈ꯭ꯔꯒ ꯊꯥꯎꯗꯣ ꯇꯥꯎꯔꯀꯥꯟꯗ ꯅꯞꯁꯤꯟꯈ꯭ꯔꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯇꯞ ꯑꯣꯠꯄꯤꯕꯒꯤ ꯋꯥꯅꯤꯀꯣ ꯅꯠꯇ꯭ꯔꯤꯉꯩꯗꯤ ꯑꯣꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯃꯩꯗꯤ ꯀꯟꯅ ꯑꯗꯨꯝ ꯊꯥꯕ ꯌꯥꯔꯣꯏ ꯇꯞꯅ ꯑꯗꯨꯝ ꯊꯥꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯂꯣ ꯐ꯭ꯂꯦꯝꯗ ꯂꯧꯊꯣꯛꯑꯒ ꯔꯦꯗꯤ ꯁꯤꯅꯤ ꯐ꯭ꯔꯥꯏꯗ ꯆꯤꯛꯀꯟꯅ ꯀꯩꯅꯣ ꯑꯆꯧ ꯑꯆꯧꯕ ꯍꯣꯇꯦꯜꯁꯤꯡꯅ ꯇꯧꯅꯔꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯦꯝꯃꯒ ꯄꯨꯊꯣꯛꯑꯅꯤ ꯁꯣꯁ ꯇꯧꯔꯒ ꯀꯣꯠꯂꯒ ꯆꯥꯔꯅꯤ ꯃꯅꯨꯡꯒꯁꯦ ꯄꯥꯟꯕꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎ ꯃꯅꯨꯡꯗꯨꯅ ꯖꯨꯁꯤ ꯑꯣꯏꯔꯒꯀꯣ ꯌꯥꯝ ꯊꯤꯅ ꯂꯩꯔꯤꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯍꯟꯕꯤꯔꯣ ꯃꯥꯏ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯣ ꯂꯣꯏꯅ ꯏꯖꯔꯕꯅꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯄ꯭ꯂꯤꯁ ꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ